social media da fangjaba update post khara mayamda pathokchari ahanbada social media pairiba singna leader singi mayokta pangangangba karem kathainaba yumgi ahal laman singna punna yengba nungaitaba photo video taba nungaitaba wahai wata wangang sangang kaya semduna thagatpa sing taudanaba amadi discipline leina afaba maongda social media asi sizinasi haina Chief Minister N Biren Singhna appeal taurakli mathangda Purup ani wari saba haure haina CM na fongdokhiba adu Kuki Village volunteer na mai houna Saokhre Chief Minister N Biren Singhna fongdokhibagi matung ina maitai amadi Kuki Purup ani gi marakta wari sanaba haure haikhiba wafam adugi matung ina Kuki Village volunteers na peace talk aduda wari saba yauruba Kuki stakeholder Kuki CSO amadi Kuki Village volunteers sing Pung Nimpu Marigi Manungda Sangzarakadabani Haina Samon Amadi warning Thaduna Kangan Krehairi Kuki NP Manipur Kuki Student Organization GHQ Amadi Kuki Women Organization for Human Rights Singna Singa wa tanaramdana wari saba yauruba singi mathakta chairak piba amadi boycott tawgani haiduna Kuki Village volunteer gi Department of Information and Publicity na thadurakpa cherol amana khanghalakli mathangda Kuki faba matamda Imphal-da puhan biganu haiduna Kuki NP na Prime Minister da chithi ikre Security Force na Kuki Zogi miyoi manga faba matamda Chusanpur natraga Kangpokpi Police Station da khusin nagadabani Imphal Valley da puhan biganu haina Kuki NP Manipur Kim na ngarang Prime Minister Narendra Modi da chithi iduna pisan kre hairi serol aduna makha taraduna haikibada nong nini asida Kuki miyoi manga Security Force na phagat khiba adu Kuki community da khoirang khoisauna ba pokhalle maitai singna afaba makhalgi kulai sing paiduna fongna chatpa yaraga mara laizadaba Kuki zo miyoi manga fakhiba asi Indian government gi thabak thoramda thamoi sengna saruk yariba asi Mirai bagachap manare sing amasung tamda manadaba mityeng yengduna sason tawi miseng mikhai naiba thawong asi Manipur gi law and order fibam hena phalaktanaba oirakani haiba wafam sing supali matangda KF amasung PD Minister L Susindrona thamkiba wafam Khwairambal Ima Kaithel Coordination Committee for Peace na condemn tawrakre